Thoubal Moijing Kongok Amadi Kekmanga Tainaba Mapamda, Ngarang Tang Ahumda Toki Balebak Tiba Todok Amad Lay Kidraba Police Personnel Adugi Damakta, Nungaitaba Puntopoka Loinana, Imung Manungi Awabada, Tamo Sing Yari Haina, Ittihadul Ulama Thoubal Moijing President, Alhaz Mufti Akbarna Pongtokre. Moijing Mina Bazar the Pangtokiba Paugi Mipamda Mufti Akbarna Hai, Ngarang Tang Ahungi Numidang Punktail Taba Matamda, Kar Amad Lakpa Sakang the Bami Ahumna. Sienari Bami Asibo Padana Puna Bokotnapada, Muknaba Toraktuna, Highly Belabak Tiba Todo Adu Tokibani. Hiramasi Matang the Kanago Mioshina social media da, Paulana Sandokpiganu, communal issue Ohenabo Sinbiganu. Issue was a Mari Lane Police Amadi Mari Lane Authority net Kupnatis Matamda, Thoubal Moijing Brazazin Angam Matakta Mating Pangani Haibu Wapamzo, Ittihadul Ulama Thoubal Moijing President, Alhaz Mufti Akbarna Pongtoki. Assalamualaikum warahmatullahi wabarakatuh. Iko ke Manipur da laiba parja puna makim famda iko Thoubal Moijing ki parja ke mo sinjaraga Ittihadul Ulama Thoubal Moijing ki mekai degi ngarang tang ahum da thoki ba thodu asi ke mari lainana karigumba wafam khara thamjari maha namakka da masida lai ki driba police personnel adu ki damakta iko pung bhana nungai to pungdok chari amasung ha ki mu manungi awaba da susaru yajari loina na hariba thodu kasi Thok Thodu Asiga Mari Lana Thoubal Moijing ki Parja Singna Karigum Fo Makala Matagi Mara Lairaba Adubu Saugatpa Amasung Mahaki Mahaku Saugatpa Ikoi Lejade Loina Matum Tabata So Asigu Mara Laira Music Sigamta Saugatpa Taujaroi Hanataki So Mara Laira Sing Saugatpa Thoubal Moijing da Nasi Fagot Rotri Adumana Mak Hariba Thodu Asi Thoka Matamda Thoubal Moijing ki Parja Am Fawna Thodu Asi Uhoba Amasung Kanghauba Kudakta Mafu Lakide, Kona Aduga Thodosi Tokrabaki Matunda, police personnel Masire, and a Pau Tarakpadagi, Thoubal Amasung, police commando Singna, Thoubal Moijing the Laglaga, Lagpa Horapadagi, Hariba Thodosi, 2 Haina Mojingi Parjas in the Kangarapane. Loina Hariba Thodosi Matang, the Karamana Tokibano, Haina Ikoina Tigapada, Ikoina Fungal source Matungina, Hariba civil set Pamapoy Humna, Alto Karam the Laglaga. Kekman amadi Moijing ka tayo na bagi marak amada hay riba angang singsi pick up taw na buhot na rakpa matamda makoy masin inarak padagi muknarak padagi hay riba angang aduna masada yorom ba suri amana hay riba laiki riba police personnel jila thin badagi hay riba nungai taba thodo si thoki bani hay ba source si koina fangjai koy thodo si ka mari leina na ikoi Moijing pajana fangja bagi pau gi matungina hay riba mara leina angang asi hojik police custody dal laikri ha bagi pau su fangjai Loina Hariba Thodo Asiga Mari Laina Logi Matungina Sathara Pongtang Kuding Magda local action Kuding Magda Thoubal Moijing the Ladiba Parja Kwaipuna Masi Angamamong the Equus Hazok Taujagani Hypo from Sisu Miam Tamjari Loina Hariba Thodo Asiga Mari Laina social media da Amagamago Hunaduna Manipur Lariba Parja Singi Marata Amanamago Hunaduna Natraga Maitai Pangan Natraga Pangangi Pangal Hainu Hunadana Ngasi Kamil Oigo Famsing Sandokpiganu Toknga Loina Hariba Thodo Asida Kamil Oiba about Thodo Folk Lady Hyposisu Miam da Ittihadul Ulama Amakosona Apil Tauja.